ꯑꯇꯦꯟꯕ ꯄꯥꯎ ꯈꯔ ꯋꯤꯜꯆꯤꯌꯔ ꯕꯥꯁꯀꯦꯠꯕꯣꯜ ꯆꯦꯝꯄꯤꯌꯟꯁꯤꯞ 2023 ꯁꯔꯨꯛ ꯌꯥꯔꯨꯒꯗꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯂꯝꯊꯥꯈ꯭ꯔꯦ ꯋꯤꯜꯆꯤꯌꯔ ꯂꯩꯅꯕ ꯄ꯭ꯔꯣꯁꯦꯁ ꯆꯠꯊꯔꯤ ꯎꯇꯝ ꯇꯔꯦꯠꯁꯨꯕ ꯅꯦꯁꯅꯦꯜ ꯋꯤꯜꯆꯤꯌꯔ ꯕꯥꯁꯀꯦꯠꯕꯣꯜ ꯆꯦꯝꯄꯤꯌꯟꯁꯤꯞ 2023 ꯁꯔꯨꯛ ꯌꯥꯔꯨꯒꯗꯕ ꯋꯤꯜꯆꯤꯌꯔ ꯕꯥꯁꯀꯦꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯒꯤ ꯗꯥꯏꯔꯦꯛꯇꯔ ꯉꯉꯣꯝ ꯎꯇꯝꯅ ꯀꯪꯂꯥ ꯋꯦꯁꯇꯔꯟꯒꯤ ꯒꯦꯠꯇꯒꯤ ꯂꯝꯊꯥꯈ꯭ꯔꯦ ꯁꯔꯗꯤꯁꯒꯠꯀꯤ ꯑꯖꯟꯗ ꯒ꯭ꯔꯥꯎꯟꯗ ꯍꯌꯦꯡꯗꯒꯤ ꯍꯧꯗꯨꯅ ꯊꯥ ꯑꯁꯤꯒꯤ ꯆꯩꯁꯤꯡ 19 ꯐꯥꯎꯕ ꯆꯠꯊꯒꯗꯧꯔꯤꯕ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯄꯥꯒꯤ ꯇꯤꯝ ꯑꯅꯤꯅ ꯁꯔꯨꯛ ꯌꯥꯔꯨꯒꯗꯕꯅꯤ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤ ꯍꯧꯈꯤꯕ ꯀꯨꯝꯁꯤꯡ ꯏꯪ 2020ꯗꯒꯤ COVID-19ꯒꯤ ꯂꯥꯏꯅꯥ ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡ ꯍꯟꯗꯛ ꯅꯧꯅ ꯑꯃꯨꯛ ꯇꯔꯦꯠꯁꯨꯕ ꯅꯦꯁꯅꯦꯜ ꯋꯤꯜꯆꯤꯌꯔ ꯕꯥꯁꯀꯦꯠꯕꯣꯜ ꯆꯦꯝꯄꯤꯌꯟꯁꯤꯞ 2023 ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯂꯝꯊꯥꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯒꯤ ꯗꯥꯏꯔꯦꯛꯇꯔ ꯎꯇꯝꯅ ꯍꯥꯏ ꯀꯨꯝꯁꯤꯡ ꯏꯪ 2019ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯅꯨꯄꯥꯒꯤ ꯇꯤꯝ ꯈꯛꯇꯅ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯗ ꯅꯨꯄꯤꯒꯤ ꯇꯤꯝ ꯑꯃ ꯌꯥꯎꯔꯛꯄ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯆꯔꯥꯡꯅꯕ ꯂꯩꯔꯒꯁꯨ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯅꯧꯅ ꯌꯥꯎꯒꯗꯧꯔꯤꯕ ꯅꯨꯄꯤꯒꯤ ꯇꯤꯝ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯣꯏꯅ ꯃꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯆꯠꯅꯕ ꯁ꯭ꯀꯤꯝ ꯑꯃꯗꯤ ꯂꯩꯇ꯭ꯔꯒꯁꯨ ꯗꯤꯁꯑꯦꯕꯤꯂꯤꯇꯤ ꯀꯃꯤꯁꯅꯔꯒ ꯇꯥꯟꯅꯔꯒ ꯃꯈꯣꯏꯒꯤ ꯋꯤꯜꯆꯤꯌꯔ ꯂꯩꯕꯗ ꯃꯇꯦꯡ ꯈꯔꯗꯤ ꯄꯥꯡꯂꯤ ꯂꯣꯏꯅꯅ ꯁ꯭ꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯁꯨ ꯄ꯭ꯂꯥꯅꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯗꯒꯤ ꯑꯍꯦꯟꯕ ꯐꯟ ꯂꯧꯔꯒ ꯇꯉꯥꯏ ꯐꯗꯅ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯋꯤꯜꯆꯤꯌꯔ ꯂꯩꯅꯅꯕ ꯍꯧꯖꯤꯛ ꯄ꯭ꯔꯣꯁꯦꯁ ꯆꯠꯊꯔꯤ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯒꯤꯗꯃꯛ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯆꯞ ꯆꯥꯕ ꯑꯦꯁꯦꯁꯤꯕꯜ ꯑꯣꯏꯕ ꯒ꯭ꯔꯥꯎꯟ ꯊꯤꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯒ꯭ꯔꯥꯎꯟꯗ ꯆꯠꯂꯒ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯗ ꯃꯤꯌꯥꯝꯅ ꯁꯧꯒꯠꯄꯤꯔꯛꯄ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯆꯞ ꯆꯥꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯐꯝ ꯒ꯭ꯔꯥꯎꯟ ꯑꯃ ꯂꯩꯔꯒꯗꯤ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩꯍꯟꯈꯤ ꯂꯝꯊꯥꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯤꯜꯆꯤꯌꯔ ꯕꯥꯁꯀꯦꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯀꯣꯆ ꯌꯨꯅꯨꯁ ꯈꯥꯟ ꯍꯥꯏ ꯆꯦꯝꯄꯤꯌꯟꯁꯤꯞ ꯌꯥꯎꯅꯕꯒꯤꯗꯃꯛ ꯀꯣꯆꯤꯡ ꯇꯧꯕꯗ ꯋꯤꯜꯆꯤꯌꯔ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯌꯣꯛꯅꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁ꯭ꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯥꯏꯔꯤꯕ ꯋꯤꯜꯆꯤꯌꯔꯁꯤꯡ ꯑꯁꯤ ꯂꯩꯕꯤꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯔꯛꯄ ꯑꯁꯤꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯒꯤꯗꯃꯛ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯧꯖꯥꯜ ꯄꯤꯅꯕꯤꯌꯨ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯁꯤꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯇꯧꯕ ꯉꯝꯗꯕ ꯑꯃꯗꯤ ꯄ꯭ꯂꯦꯌꯔ ꯀꯌꯥ ꯑꯃꯕꯨ ꯁꯔꯨꯛ ꯌꯥꯕ ꯉꯝꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯣꯏꯍꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯑꯁꯥꯎꯕ ꯀꯌꯥ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯊꯕꯤꯗꯨꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗꯅ ꯎꯠꯇꯔꯈꯥꯟꯗ ꯇꯅꯦꯜ ꯔꯦꯁꯀ꯭ꯌꯨ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯤꯕ ꯉꯝꯂꯒꯅꯤ ꯁꯤꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜ ꯅꯨꯃꯤꯠ 12 ꯆꯨꯞꯅ ꯎꯠꯇꯔꯈꯥꯟꯗ ꯁ꯭ꯇꯦꯠꯀꯤ ꯎꯠꯇꯔꯀꯥꯁꯤꯗ ꯇꯅꯦꯜ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯊꯣꯛꯂꯛꯄ ꯌꯥꯗꯅ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯁꯤꯟꯃꯤ 92 ꯑꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯅꯕ ꯔꯦꯁꯀ꯭ꯌꯨ ꯋꯥꯔꯀꯔꯁꯤꯡꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯗ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯄꯤꯕ ꯉꯝꯂꯕ ꯌꯥꯏ ꯍꯥꯏꯅ ꯇꯅꯦꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯁꯤꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯇꯦꯛꯅꯤꯀꯦꯜ ꯔꯣꯗ ꯑꯦꯟड ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯑꯦꯗꯤꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯃꯨꯗ ꯑꯍꯃꯗꯅ ꯍꯥꯏ ꯇꯅꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯦꯟꯕ ꯑꯣꯏꯅ ꯃꯤꯂꯤꯃꯤꯇꯔ 900ꯒ ꯃꯔꯐꯨ ꯁꯥꯡꯕ ꯄꯥꯏꯞ ꯑꯃ ꯍꯨꯠꯇꯨꯅ ꯃꯥꯏ ꯄꯥꯛꯅ ꯊꯕꯛ ꯄꯥꯡꯊꯣꯛꯈꯤꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯂꯥꯛꯂꯤꯕ ꯄꯨꯡ 24 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯤꯕ ꯉꯝꯂꯒꯅꯤ ꯑꯀꯥꯏ ꯑꯇꯣꯏ ꯅꯪꯂꯕ ꯇꯅꯦꯜ ꯃꯅꯨꯡꯗ ꯔꯦꯁꯀ꯭ꯌꯨ ꯋꯥꯔꯀꯔꯁꯤꯡꯅ ꯄꯥꯏꯞ 3 ꯊꯤꯡꯖꯤꯟꯗꯨꯅ ꯍꯧꯈꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 12:40 ꯆꯠꯄ ꯃꯇꯝꯗ ꯑꯣꯒꯔ ꯃꯦꯆꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯔꯦꯁꯀ꯭ꯌꯨ ꯋꯥꯔꯀꯔꯁꯤꯡꯅ ꯗ꯭ꯔꯤꯂꯤꯡ ꯍꯨꯠꯄꯒꯤ ꯊꯕꯛ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯇꯔ 38 ꯍꯨꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯂꯤꯃꯤꯇꯔ 900ꯒꯤ ꯄꯥꯏꯞ ꯑꯃꯁꯨ ꯃꯗꯨꯗ ꯌꯥꯎꯍꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁꯤꯟꯃꯤ 92 ꯀꯟꯅꯅꯕ ꯈꯣꯡꯊꯥꯡ ꯈꯨꯃꯥꯡ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯤ ꯋꯥꯔꯀꯔꯁꯤꯡꯅ ꯕꯥꯔꯀꯣꯠ ꯃꯥꯏꯀꯩꯔꯣꯝꯗꯒꯤꯁꯨ ꯍꯣꯔꯥꯏꯖꯦꯟꯇꯦꯜ ꯑꯣꯏꯅ ꯗ꯭ꯔꯤꯂꯤꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯃꯗꯨꯕꯨ ꯃꯤꯇꯔ 7.9 ꯌꯧꯅ ꯂꯩꯅꯨꯡꯗ ꯆꯪꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ ꯑꯃꯕꯥꯅ ꯐꯣꯡꯗꯣꯛꯈꯤ ꯇꯅꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯤꯇꯔ 50 ꯐꯥꯎꯕ ꯆꯪꯁꯤꯟꯕ ꯉꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨ ꯊꯦꯡꯅꯕ ꯌꯥꯕꯒꯤ ꯆꯞ ꯆꯥꯕ ꯄꯨꯡꯐꯝ ꯑꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤ ꯃꯤ ꯀꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤꯕ ꯑꯁꯤꯗ ꯑꯊꯤꯡ ꯑꯔꯥꯛ ꯑꯃꯠꯇ ꯌꯥꯎꯗꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯐꯪꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ ꯇꯅꯦꯜ ꯅꯤꯡꯈꯥꯏꯈꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯔꯦꯁꯀ꯭ꯌꯨ ꯋꯥꯔꯀꯔꯁꯤꯡꯅ ꯃꯊꯪ ꯂꯩꯆꯥꯛ ꯀꯣꯠꯊꯣꯛꯂꯕ ꯃꯇꯨꯡꯗ ꯌꯣꯠꯆꯩ ꯑꯃꯁꯨ ꯊꯦꯡꯅꯔꯦ ꯌꯣꯠꯆꯩ ꯑꯁꯤꯅ ꯔꯦꯁꯀ꯭ꯌꯨ ꯋꯥꯔꯀꯔꯁꯤꯡꯅ ꯄꯥꯏꯞ ꯂꯥꯏꯟ ꯊꯥꯗꯕꯒꯤ ꯊꯕꯛꯇ ꯈꯨꯔꯧ ꯊꯥꯡꯕ ꯑꯃꯠꯇ ꯂꯩꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ONGC SJ BNL RBNL NHIDCL ꯑꯃꯁꯨꯡ
THDCL हाइरिबा पब्लिक सेक्टर एजेंसी मंगा असिना टनल मनुंग थोलकपा ngamdana laikhraba workers sing adu kannabagidama miku amata kangdana ahing nungthil animakta akanba bal court samnagadaba tunnel adu kanna semga sagalingai sekta haukiba November 10 ni thure tunnel adu gi saruk ama ningkhai rakhibani haukiba lepa pukpa namita rescue workers na tunnel adu gi manungda endoscopy camera hapkibani hairiba camera adu gi matung ina tunnel manungda laikhraba workers sing adu gi photographs sing miyamna uba phangakibani mi kanmigi thabak chathariba workers sing amasung mari lainaba authorities sing gi marakta cooperation amasung coordination ki thabak ningthina pekhat minaduna athuba matamda lainungda laikhraba workers sing adu kanna bu hotnari haina NDRF ki officer Rabi S Badari na phungdoki rescue operation adu yamna moong maril tana amasung khumang yang na sangsili vertical amasung horizontal drilling ki thabak sing ningthina pekhali tunnel manungda laikhraba victim sing adu gi manak yamna nakshilakpa ki tanja amasu yaure haina Badani na phungdoki Sabsaba matam amadi pungpham haiba ngamdrabasu housing victim workers sing adu gi manak nakna rescue workers sing na thabak tawri haiba simadi asumbani mapana tholakpa ngamdana laikhraba workers sing adu gi phibam asu engam amata yawdan leidi makhoida ayuki breakfast sang naina piri pipe ki mating na I pau phongna bu sungamli maraibak thikraba tunnel workers sing adu makhoi imung manungi miyoi sing ningthina wari watai tawnari aduga makhoi gi moral su wangna leidi haina Badani na agency ta phungdoki Uttarakhand ki Chief Minister Pushkar Singh Dami na phongdokiba mada tunnel manungda laikhraba workers sing adu athupa matamna kanma ngamlaga naiki Ogar Mason ningthina thabak tawba haukiba ga loinana sinmi masin manau sing adu athupa matamda tekta kaidana mapana puthorokpa ngamlaga ni haikene su pau sida su palakli atopa pau manamo Muslim voters sing lengdana layedubu Congress na amethi sitkan ngamjadabani OIC All India Majlis Ittihadul Muslim IMIM gi lusingba Asaduddin OIC na Congress ki masata akan basars tarodana khwaidagi liraba political party asigi amata ngairaba lengdraba voters sing di Muslim community ni haina phongtokre Muslim voters sing na atopa rajniti dal sing da mai laithokiba laithri kariguma Muslim voters sing na vote pidrabadi Congress asi asuki matik ningba kaiduna mikap mirau kol nangani haibisida kari akai bilaibaganki Amethi sita Muslim sing na Congress ki damak thawaya una vote piki adubu Srimati Irani na Congress pu sit asina maiti ba piki Congress na makhoigi mabudau mabok amasum apokpa singi matamdagi kanduna lakiba Amethi sit ngak ngamjadabani haina OIC na Hyderabad miyamda wangang wada phungtoki haukiba kumsing English nga maga samapan ga humfuga taretagi lairakhiba Lok Sabha constituency asi haukiba sai kayamarum Congress ki stronghold oina atop political party amatana lawbungamdana lakhibani Sanjoy Gandhi Rajiv Gandhi amasum Sonia Gandhi hairiba Gandhi family ki members na sit asi represent tawduna mathang lakhibani madugi matungda Rahul Gandhi na politics ta sangaklaba matungda haukiba kumsing English nga niga maridasu sit asidagi mai pakibani Amethi sitagi mai paklakiba Rahul Gandhi na haukiba kumsing English nga niga mapan amuhana mai paki adomena mag sahi aduda mahakna phangkiba apunba bot masingdi la uhunga lising humdraga samaga maugdraga nipani aduga kumsing English nga niga taraga marigi Lok Sabha mikal phangkiba mahake apunba bot masingna la amaga lising tereka samapan ga uhumda handaraki BJP candidate Srimati Irani na Amethi sita ahanboy na mikal thengnaduna sahi aduda pot masing lak ahungi mathakta phangduna Rahul Gandhi bu maithiba piramki haina OIC na masa khaiba wafam sing thamki kumsing English ngani ga taraga mapana pangthokiba Lok Sabha mikal Rahul Gandhi si Amethi sita maithiki adubu maha Kerala gi Wayanad city digi mikal mai palaki Rahul Gandhi na Kerala gi Wayanad Lok Sabha sitagi mai paglakiba adubo Muslim voters singdagi ni haina OIC na Muslim League na Wayanad sita lairiba apunba Muslim voters singi sada kuntraga manga Rahul Gandhi vote piramki Indian politics ta masimadi asumani madudi kanagumba voter ama Congress ta sanglaglabadi madu Muslim voter ni OIC gi IMIM na K. Chandrasekhar Rao gi BRS ka alliance sem ki bigi matangda Congress na nungaitaba phungdoktuna IMIM da maral siri Telangana da IMIM na Bharatiya Janata Party ga alliance semi hainasu Congress na akan maral siri bani hainasu paus na makhatana su palakli makasa tharakpoi na ngarang phongkibi Isel Express ki editorial page mari sugudagi special content moina lakhosarakanda mayamda thamjage Manipur Central Leingak na Touribasi yamna sumde
Leingak Thousil thoudada Miyamna penaraktab haibisi mamayda afaba mai khak phangloi Tarainungdagi KB Ingaremba Saliba role English singaniga kungo humdoigi megi sesat ahumdagi mathunghuk sin ko kijau narco terrorism thawoina tauge yauna Manipurgi mitai maitai furup singi mathakta landarakliba siga mari leinara ngasi fawada miyoi samarongi mayada misimina yawbadana tana mara leijadaba mitai masa miyoi kunga mangarom hauzu fawa langjin khangdana mangkhibagi report leiribane punamak sing asigi mathakta miyoi lising khumfu humdra rom amana taram thaklam khangdana miyoi bigi khwaidigi awaba tangak haibadura punsigi mamal hingbagi wantuk yawdana relief camp sing da saidang dur lanjenaraga leiribane Manipurgi kanglo furup sing lan asina maram moiraga yamna sathina awaba kya ama mayuknari 0 dagi hauraga sahi marfu maudra gi mathakta leiba ahal oiraba masu mitki pirang kangda thamoi sukna pendabigi kongamda maisana kakhatuna hinglibani punamak sing asigi awaba pendaba sauningba ningdol pomba sing asigi mahai sing lebna manglo heningi Luri budi aikoi pokna pham lamdam amasung khoiri no pham ta pham oiriba sida mitop miran sa singumna lanjenari masa masagi lauri yon pham masa khanglakraba masa masagi yum pham lerami haibigi khudam changdam phaw mangta khraba matam sida leibaki mapi mapa oiriba mihut singna una khangna maral samarak leirabagumna awana tariba mitai maitai kangkhul mutaba chiraba matam sida paper tiger gum lion gum na leibisi yamna sumde fate punamasigi ona taina bada santi hanjilakle hainaba yaba yengduna leibigi hainabi thadok phagane hauriba ama thokliba lana sin ko kijau fruki maru oina saknairabani miyut singni lusing mani haijariba masum lusing basingnasu insinduna fataba loksing puthoktuna mitai maitai gi mathakta lan haunaba mapung phana mateng pangsili insili haibisi akhoi masinasu yamna phajana khangjari bani duga lamdam asida leiriba mitai furup kanglop singnasu mayek sena khanglaba ngaktani misam miyam singda bharat ki prime minister gi thaudang puriba Shri Modi Amit Shah Rajnath Singh amasung President Vice President Singh na tauriba mawong matau sing si Manipur gi miyam khakta natana Manipur gi wangmada leiriba furup kanglop puna magnasu khakta natana Manipur gi wangmada leiriba furup kanglop puna magnasu yamna pendana sauningba leiribane sauning liba amasung penadribagi thoidokpa maram singdi hanak Manipur da thokliba maram sungsa sadaba sin ko kijau furup singna makoi ga yamna mari leinana pokmen paumena dunata leiriba narco terrorist group sing maruoina suspension of operations athariba singa amasum mathakta pankriba furup singa lauktunaraga Manipur gi wangmadagi thawin sina mapung oiraga lamdam asida sahi samasani gi manungda makoisu ethnic group ni haina napanna masong kajaba singa lauktunaraga thawoina mitai maitaida paktak itaknana amadi khuntak lan sinaba satharakpa koki mitai goeba landane atopa Lanai amasum landadana Bharat Leingaki masin satpasingnasu maru oina double engine Leingaki phamliba singnadi Manipur thokliba lan asi Manipur gi mapani gi ain kaina sanglakpa sin ko ki jog sing haibadi narco terrorist singna thogan bani haina ngasidagi tha ani ohungi mamanggi yamna mek singna haikrabani hauzik tholakliba wafamdi adugumlaba double engine Leingaki masin chalaba miyoi mari mangana yamna mek singna lan asigi wari singbul khangle haina phongdokhraga karigidamak numit mangani tarani gi manungda lan as lengakna sapsan lusinana basindribano haiba wafam asini nakalamoromdana singi sarukta bunker saduna makal makha kya gi afaba makal gi khusu kulai pairaga landari kuki furuki marakta namtin tension bana masana yajakhra singi misangda Indian Army maru oina Assam Rifle singna matam punamakta adugumlaba ain ngaktraba ain thugairaba mitai maitai furupta hatpa tupa misimina thuganbada thawoina mateng pangsili haibisigi maram saba kakningai yauddraba khudam sangdam sing maitai mitai da yamna marang kaina leiri haibisi mamang tha khara da yamna mek sengna mari lenaba kayana phongdokhrabani punamak Manipur Leingak Bharat India Leingak na khangna lana se lusinanaba araiba thauna lingjel wokhaloksing sizinabagi muhutta Indian government gi yaka yengduna tokpom thokpasing pangthok tokthoktana leiri khara safanaba ngamkhagi sambal khabagi thabaksu sanglaba sahi rol kya ama thadana hotrong hona naksabi phamoi saba haibadugi lisa satuna lerakhi ngasidagi sai nifu yangkhai gi mamangdagi huralana gi hainabi masatta hural odyagi lambi phaktuna ngamkhai sambal khabada border pillar sagun tauduna hippasanaba lisangsina nungthil pobopta sagul topom oina Assam Rifle singna kudong saba larakhibane punamak sing asina handaki lana sida maitai mitai furup singbo
yagan bawaina minungsi saubani kumai harau da lupani makoi silmak da lingzen yamna manada bani haibarom da makoi na lan ngam da barat lengak yauna mai thong ani long bagi handapata ki rasniti torak pasi taseng namak haibatara gadi barat lengak ki lemjana fam leitaba masum mai thina bagi sobulambi amani hairida bagi maram leite yamna nokning libadi barat ki prime minister miwai khuzo kharagi ji singna manipuri miyambo apang musi bagi thak yamna hanthaba ko budi khara manipur gi mihut singda hehek sa tharak bagi thawong ama aikoida uhala kwasini thasigi sachat taraga mapanda birte kendra international airport asida UFO paiduna leibana air service ki schedule sing cancel tawri masida palibelenga asina maram sabe action amata lokhataba pung manga rombu air force ki mangamna miyamna thajaba mahanba amasum airport authority na makha taba kari karamba thabak amuk tawduna miyam gi thamoida fauriba mi pai thabaiba mi hul sialagumna bagi saning tadribasi tangdu leita hanana thaudang tawrokhigadagi haibasi ngasimak wahanga moiri yamna lebak thibidi haujikuki kanglupta leiba furup singna masagi hak talibani haina laigi masa masugi sadaw nawdaw oiduna sahi lising mari lising manga gi matamdagi matik mayai leina khunsem laisemduna khunda leita dun leirakraba singlei paklamda masida kazoi kamang tawduna Pamel Pamna warak tabigi masata mitai maitai bu au lemna tharoi hatkadabani tupkadabani haibigi masata tha taret phajilakadru lana sida makoina mai thiragani khangna singkong singyada ahing taibangani da bot bread onduna nomai kapsilakpa bom thadarakpa law inkol sibiki dana anam kanbigi lisa tharakpasi malemgi khunagi punchirul da asobu singrakani malemna khwaidigi masinthi ba khwaidigi mathung huktaba thaksi khaksi naidaba furup ama hairagadi sin kuki zaugi mapung maiba ama oiriba immigrants migrants unlawful activities ekbu khulai oina sijnariba ngasi gi kizau singni ngasi makoina ngaksau thekliba national highway singda makoina tawning basing tawriba sing state amada central lenga na tawhan mani double engine lenga na yamna hai singna sanariba mitrang kaitel gilan kaidongai da afaba mai fangloi maram aduna atien matam gi manu lan luisilo ado hauskui nati myam pau sisu matang se lusin jarage masu myam puna no update ngaminasi